ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯩ ꯂꯥꯏꯐꯁꯦ ꯑꯗꯨꯝ ꯇꯠ ꯂꯩꯔꯦ ꯀꯩꯅꯣ ꯇꯧꯕꯤꯌꯣ ꯁꯤꯌꯔ ꯇꯧꯕꯤꯌꯣ ꯍꯥꯏꯔꯤꯁꯦ ꯂꯥꯟꯅ ꯂꯧꯕꯤꯒꯅꯨ ꯀꯩꯅꯣ ꯇꯧ ꯃꯌꯥꯝ ꯈꯪꯅꯕ ꯍꯧꯖꯤꯛ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟ ꯁꯣꯛꯅꯕꯅ ꯀꯨꯀꯤꯒꯤ ꯑꯁꯣꯛꯄ ꯃꯌꯥꯝ ꯌꯥꯎꯔꯛꯄ ꯑꯃꯗꯤ CRPF ꯑꯃ ꯁꯤꯔꯛꯄ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯑꯁꯣꯛꯄ ꯌꯥꯎꯔꯛꯄ ꯃꯤ ꯃꯌꯥꯝ ꯌꯥꯎꯔꯛꯄ ꯃꯔꯝ ꯑꯣꯏꯔꯒ ꯑꯩ ꯂꯥꯏꯐꯁꯦ ꯑꯃꯨꯛ ꯊꯥꯗꯣꯛꯆꯔꯛꯄꯅꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯀꯨꯀꯤꯅ ꯃꯣꯏꯒꯤ ꯀꯩꯅꯣꯗ ꯄꯣꯁ ꯑꯃ ꯍꯧꯖꯤꯛ ꯊꯥꯒꯠꯂꯦ ꯒ꯭ꯔꯨꯞ ꯃꯌꯥꯝ ꯑꯃꯗ ꯒ꯭ꯔꯨꯞ ꯑꯩꯅ ꯌꯥꯎꯕ ꯒ꯭ꯔꯨꯞꯁꯤꯡꯗꯨꯗ ꯃꯣꯏꯅ ꯁꯨꯃꯥꯏꯅ ꯍꯥꯏ ꯑꯇꯣꯞꯄ ꯃꯐꯝ ꯑꯅꯛ ꯍꯥꯏꯕꯗꯤ ꯖꯒꯥꯁꯤꯡꯗꯨꯗ ꯑꯦꯇꯦꯛ ꯇꯧꯕ ꯍꯧꯔꯛꯑꯣ ꯑꯩꯈꯣꯏ ꯁꯣꯝꯗꯤ ꯌꯥꯝꯅ ꯐꯔꯛ ꯇꯥꯔꯦ ꯑꯋꯥꯕ ꯇꯥꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯗ ꯇꯧꯐꯝ ꯈꯪꯗꯕ ꯑꯩꯈꯣꯏꯗ ꯉꯥꯛꯊꯣꯛꯄ ꯉꯝꯗꯕ ꯑꯗꯨ ꯑꯣꯏꯔꯦ ꯈꯣꯠꯂꯦꯅ ꯃꯣꯏ ꯒ꯭ꯔꯨꯞ ꯃꯌꯥꯝ ꯑꯃ ꯊꯥꯒꯠꯅꯔꯦ ꯃꯣꯏ ꯁꯤꯌꯔ ꯇꯧꯔꯦ ꯁꯣ ꯃꯦꯅꯤ ꯁꯤꯌꯔ ꯑꯅ ꯂꯩꯍꯧꯋꯤ ꯒ꯭ꯔꯨꯞꯁꯤꯡꯗꯨꯗꯀꯣ ꯑꯗꯨꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯃꯗꯨꯗ ꯃꯈꯣꯏꯅ ꯄꯥꯝꯃꯤꯁꯦ ꯑꯇꯣꯞꯄ ꯃꯐꯝꯗ ꯃꯣꯔꯦꯗ ꯊꯣꯛꯈꯤꯕ ꯅꯤꯡꯁꯤꯡꯉꯤꯀꯣ ꯃꯌꯥꯝ ꯑꯃ ꯃꯣꯔꯦꯗ ꯊꯣꯛꯈꯤꯕꯗꯣ ꯑꯗꯨꯒꯨꯝꯅ ꯍꯧꯖꯤꯛ ꯃꯈꯣꯏꯅꯁꯨ ꯑꯇꯣꯞꯄ ꯃꯐꯝꯁꯤꯡꯗ ꯑꯦꯇꯦꯛ ꯇꯧꯔꯒ ꯀꯩꯅꯣ ꯇꯧꯅꯕ ꯇꯧꯕꯤꯔꯛꯑꯣ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯌꯥꯔꯔꯣꯏꯅ ꯍꯥꯏꯔꯦ ꯑꯗꯣ ꯇꯧꯔꯛꯄꯁꯨ ꯌꯥꯏ ꯇꯧꯔꯛꯇꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯆꯦꯛꯁꯤꯟꯅ ꯂꯩꯕꯤꯌꯨ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯉꯁꯥꯏꯒꯤ ꯖꯤꯔꯤꯕꯥꯝ ꯂꯣꯝꯗ ꯅꯠꯇ꯭ꯔꯒ ꯍꯧꯖꯤꯛ ꯁꯤꯔꯤꯕ CRPF ꯁꯤꯔꯤꯕ ꯃꯐꯝꯁꯤꯒꯤ ꯈꯔ ꯍꯟꯗꯅꯕꯒꯤꯗꯃꯛꯇ ꯑꯇꯣꯞꯄ ꯃꯐꯝꯗ ꯃꯣꯏ ꯑꯦꯇꯦꯛ ꯇꯧꯅꯕꯅ ꯃꯈꯣꯏꯅ ꯍꯥꯏꯔꯦꯕ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ ꯃꯁꯤꯁꯦ ꯁꯣꯏꯅꯗꯃꯛꯀꯤ ꯃꯈꯣꯏ ꯇꯧꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕ ꯑꯩ ꯊꯥꯖꯕ ꯑꯃ ꯂꯩ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯍꯧꯖꯤꯛ ꯃꯣꯏꯗ ꯑꯁꯤ ꯑꯅꯥ ꯌꯥꯎꯔꯛꯄꯒꯤ ꯐꯤꯕꯝ ꯑꯃꯗ ꯆꯥꯎꯅ ꯂꯩꯔꯦꯕ ꯑꯗꯣ ꯑꯁꯤ ꯑꯅꯥ ꯌꯥꯎꯕꯒꯤ ꯐꯤꯕꯝ ꯑꯃ ꯆꯥꯎꯅ ꯂꯩꯔꯕꯅꯤ나 ꯑꯇꯣꯞꯄ ꯃꯐꯝ ꯑꯇꯣꯞꯄꯗ ꯃꯣꯏ ꯑꯦꯇꯦꯛ ꯃꯆꯥ ꯇꯧꯔꯒꯗꯤ ꯉꯁꯥꯏꯒꯤ ꯁꯦꯟꯇꯔ ꯐꯣꯔꯁ ꯅꯠꯇ꯭ꯔꯒ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯑꯁꯣꯝꯗ ꯊꯥꯖꯤꯟꯒꯗꯕꯁꯤꯡꯁꯦ ꯑꯁꯣꯝꯗ ꯌꯦꯟꯊꯣꯛꯅꯔꯒꯗꯤ ꯌꯥꯝꯃꯔꯣꯏ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃꯗ ꯂꯩꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯃꯔꯝ ꯑꯗꯨꯅ ꯑꯇꯣꯞꯄ ꯃꯐꯝꯗꯨꯗꯁꯨ ꯑꯩꯈꯣꯏ ꯆꯦꯛꯁꯤꯟꯅ ꯂꯩꯕꯤꯌꯨ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯆꯦꯛꯁꯤꯟꯅ ꯂꯩꯕꯤꯌꯨ ꯃꯈꯣꯏꯅ ꯇꯣꯛ ꯀꯥꯞꯄꯛꯄꯁꯨ ꯌꯥꯏ ꯀꯥꯞꯄꯛꯑꯒꯁꯨ ꯆꯦꯛꯁꯤꯟꯅ ꯂꯩꯕꯤꯌꯨ ꯍꯥꯏꯕꯁꯦ ꯑꯩ ꯊꯝꯖꯒꯦꯅ ꯃꯦꯁꯦꯖꯁꯦ ꯄꯤꯖꯔꯛꯄꯅꯤ ꯑꯇꯣꯞꯄ ꯍꯧꯖꯤꯛꯀꯤ ꯃꯦꯁꯦꯖ ꯑꯩꯅ ꯃꯦꯁꯦꯖ ꯑꯃ ꯏꯕ ꯍꯥꯏꯕꯁꯤꯅ ꯃꯌꯥꯝꯅ ꯂꯨꯝꯅ ꯂꯧꯗꯕ ꯌꯥꯏꯑꯕ ꯑꯗꯣ ꯚꯣꯏꯁ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯊꯥꯒꯠꯄꯁꯤꯅ ꯃꯌꯥꯝꯅ ꯊꯣꯏꯅ ꯂꯨꯝꯅ ꯂꯧꯕꯤꯒꯅꯤꯅ ꯈꯜꯂꯒ ꯑꯩ ꯚꯣꯏꯁ ꯑꯣꯏꯅ ꯊꯥꯖꯔꯛꯄꯅꯤ ꯁꯨꯃꯥꯏꯅ ꯍꯧꯖꯤꯛ ꯃꯈꯣꯏꯒꯤ ꯒ꯭ꯔꯨꯞꯇ ꯍꯥꯏꯕꯗꯣ ꯃꯗꯨꯒꯤꯗꯃꯛꯇꯅꯤ ꯃꯌꯥꯝ ꯋꯥꯔꯧꯕꯤꯒꯅꯨ ꯑꯩ ꯂꯥꯏꯐ ꯍꯟꯖꯟ ꯊꯥꯏ ꯑꯗꯨꯁꯨ ꯋꯥꯔꯧꯕꯤꯒꯅꯨ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯅ ꯈꯜꯂꯒ ꯑꯩ ꯊꯥꯖꯔꯛꯄꯅꯤ ꯑꯃꯨꯛꯀꯁꯨ ꯍꯟꯖꯒꯦ ꯀꯨꯀꯤꯁꯤꯡꯅ ꯃꯈꯣꯏꯒꯤ ꯒ꯭ꯔꯨꯞ ꯃꯌꯥꯝ ꯑꯃ ꯑꯩꯅ ꯌꯥꯎꯕ ꯒ꯭ꯔꯨꯞ ꯈꯨꯗꯤꯡꯃꯛꯇꯗ ꯑꯗꯨꯒꯤ ꯃꯦꯁꯦꯖꯇꯣ ꯆꯞ ꯃꯥꯟꯅꯕꯗꯣ ꯃꯦꯁꯦꯖ ꯂꯣꯏ ꯌꯧꯔꯛꯏꯕ ꯄꯣꯠꯁꯦ ꯑꯇꯣꯞꯄ ꯃꯐꯝꯁꯤꯡꯗ ꯅꯈꯣꯏ ꯑꯦꯇꯦꯛ ꯇꯧꯕꯤꯔꯛꯑꯣ ꯃꯈꯣꯏ ꯑꯝꯇ ꯀꯥꯞꯄ ꯍꯧꯕꯤꯔꯛꯑꯣ ꯑꯩꯈꯣꯏ ꯑꯁꯣꯝꯗ ꯑꯋꯥꯐꯝꯗ ꯇꯥꯔꯦꯅ ꯃꯈꯣꯏ ꯃꯦꯁꯦꯖꯇꯣ ꯊꯥꯒꯠꯂꯛꯄꯅꯤ ꯑꯗꯨꯒꯤ ꯃꯦꯁꯦꯖꯇꯣ ꯁꯣ ꯃꯦꯅꯤ ꯁꯤꯌꯔ ꯑꯅ ꯂꯩꯕꯅꯤ ꯁꯣ ꯃꯦꯅꯤ ꯁꯤꯌꯔ ꯃꯤꯟꯁ ꯑꯇꯣꯞꯄ ꯃꯌꯥꯝ ꯑꯃꯁꯨ ꯊꯥꯔꯝꯃꯅꯤ ꯃꯈꯣꯏ ꯑꯗꯨꯅ ꯁꯣꯏꯗꯅ ꯇꯧꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕꯒꯤꯗꯃꯛꯇ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯆꯦꯛꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯂꯥꯏꯊꯣꯛꯑ ꯂꯩꯔꯝꯃꯒꯁꯨ ꯆꯦꯛꯁꯤꯟꯅ ꯂꯩꯕꯤꯅꯕꯒꯤꯗꯃꯛꯇ ꯑꯩ ꯃꯦꯁꯦꯖꯁꯦ ꯄꯤꯖꯔꯛꯄꯅꯤ ꯃꯌꯥꯝ ꯐ꯭ꯔꯟ ꯂꯥꯏꯟꯗ ꯂꯩꯕꯤꯔꯤꯕ ꯑꯗꯩ ꯈꯨꯟ ꯉꯥꯛꯄ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯨ ꯌꯧꯍꯟꯕꯤꯌꯨ ꯍꯥꯏꯕꯁꯦ ꯁꯤꯒꯤ ꯚꯣꯏꯁꯁꯦ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯊꯥꯗꯣꯛꯄ ꯇꯜꯂꯒꯁꯨ ꯂꯥꯏꯐꯁꯦ ꯁꯤꯌꯔ ꯇꯧꯕ ꯄꯥꯝꯗ꯭ꯔꯒꯁꯨ ꯏꯁꯥꯒꯤ ꯀꯃꯦꯟ ꯏꯁꯥꯒꯤ ꯄꯣꯁ ꯑꯃꯃꯝ ꯂꯣꯏ ꯊꯥꯒꯠꯄꯤꯌꯨ ꯍꯥꯏꯕꯁꯦ ꯑꯩ ꯃꯦꯁꯦꯖ ꯄꯤꯖꯔꯤ ꯑꯗꯨꯒꯤ ꯁ꯭ꯀ꯭ꯔꯤꯟꯁꯣꯠ ꯃꯆꯥ ꯑꯃ ꯑꯩ ꯍꯥꯞꯆꯒꯦ ꯍꯥꯏꯕꯁꯦ ꯑꯩ ꯃꯌꯥꯝꯗ ꯇꯧꯔꯦ ꯑꯩ ꯑꯗꯨꯒꯤ ꯁ꯭ꯀ꯭ꯔꯤꯟꯁꯣꯠꯇꯣ ꯑꯩ ꯒ꯭ꯔꯨꯞꯇ ꯊꯥꯒꯠꯆꯔꯛꯀꯦ ꯑꯩꯒꯤ ꯄꯦꯖꯁꯦ ꯊꯥꯒꯠꯆꯔꯛꯑꯒꯦ ꯁꯤꯕ ꯅꯠꯇ꯭ꯔꯤ ꯁꯣꯛꯄꯅꯦ ꯈꯔ ꯀꯩꯅꯣ ꯇꯧ ꯃꯈꯣꯡꯗ ꯑꯃ ꯄꯥꯟꯕ ꯃꯣꯏ ꯀꯩꯅꯣ ꯇꯧꯕꯗ ꯑꯃꯅ ꯐꯩꯒꯟꯗ ꯄꯥꯟꯕ꯭ꯔꯥ ꯀꯩꯅꯣꯝ ꯍꯥꯏ ꯑꯗꯨ ꯆꯞ ꯆꯥꯕꯤꯗꯤ ꯈꯪꯗ꯭ꯔꯤ ꯑꯩꯁꯨ ꯃꯣꯏ ꯉꯁꯥꯏ ꯎꯕꯗꯨꯗ ꯐꯔꯦ ꯑꯩ ꯂꯥꯏꯐ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯁꯣꯏꯗꯅ ꯀꯩꯅꯣ ꯇꯧꯕꯤꯌꯨ ꯍꯥꯏꯕꯁꯦ ꯑꯩ ꯊꯝꯖꯔꯤ ꯏꯁꯥꯒꯤ ꯑꯦꯀꯥꯎꯟꯗꯒꯤ ꯄꯣꯁ ꯑꯃꯃꯝ ꯏꯕꯤꯌꯨ ꯈꯨꯟꯉꯥꯛꯄ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯆꯦꯛꯁꯤꯟꯅ ꯂꯩꯕꯤꯌꯨ ꯍꯧꯖꯤꯛ ꯃꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯑꯇꯣꯞꯄ ꯃꯐꯝꯗ ꯑꯦꯇꯦꯛ ꯇꯧꯅꯕ ꯍꯥꯏꯈ꯭ꯔꯦꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯅꯕ ꯍꯥꯏꯔ ꯑꯩ ꯃꯦꯁꯦꯖ ꯄꯤꯖꯕꯅꯤ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯀꯩꯅꯣ ꯇꯧꯔꯒ ꯑꯩ ꯂꯣꯏꯁꯤꯟꯖꯔꯒꯦꯀꯣ ꯑꯇꯣꯞꯄ ꯀꯩꯀꯩ ꯃꯣꯏ ꯒ꯭ꯔꯨꯞꯇ ꯀꯩꯀꯩ ꯍꯥꯏꯅꯔꯤ ꯍꯥꯏꯕꯗꯣ ꯑꯩ ꯌꯦꯡꯖꯒꯦ ꯃꯁꯤ ꯑꯩ ꯃꯦꯁꯦꯖ ꯄꯤꯖꯔꯛꯏꯁꯦ ꯌꯥꯝꯅ ꯑꯁ ꯑꯩ ꯋꯥ ꯁꯥꯡꯗꯣꯛꯑꯔꯣꯏꯒꯦ ꯑꯩ ꯋꯥ ꯉꯥꯡꯕ ꯉꯝꯗ꯭ꯔꯦ ꯊꯝꯃꯒꯦ